थोइना लुना खनिङाइ ओइदे मानदि मसे कोइ पॉलिटिकल की पार्ट ऑफ मागी हाइदि मचत मन कोइ लौ ताइ अदु हजि लाइब इशूसिंग मतंगदा अखोइना अमुक हेना ngakpa ngani ओइदे बट अदु हेना ngakpa अमा हायो हायरगदि ngasi अखोइना फंगिबा ngarang thakre na फंगिबा दुगुम्बा ngसagi MLA minister मागी काउंसिल ऑफ मिनिस्टर लाइब रूलिंग पार्टी की MLA 15 को इंक्लूडिंग मिनिस्टर खरा यावना से थारि बजिंग मनुंग सिदा अखोइ होम मिनिस्टर ना मधुगी वांडे हेड हाइदारे को नुगी नोमा निनी की ममांग अखोइ सेंटर दिल्ली द कौदना अदुगुम्बा खोगी कुकी MLA सिंग नगागी MLA सिंग मैटेगी MLA सिंग गायना डिवाइड खादोपिदना ngसagi पीस लागना बने गायना वरी सानगी बे रुम खै फंगरे अदुगा साइ याज खोनि येंबा याबसि ngसagi हेक वरी सानाबगा मोमै कापगी वरी सम लेरे को मोमै कापगी वरी लेरे देन मन हसी लाई इशूसि द खोगी लेरिबा मैटेगी MLA सिंग नत्रना खोगी तंगाय फना काउंसिल ऑफ मिनिस्टर मयाम जिना ngसagi चलगा वरी सानरिबसि एजेंडा जे करिनो हाबसि ngasi खोगी प्रजासिंगदा अदम कोइ खंगन राइतारे को हाइलाइट ऑफ शो थम भाइतारे अदर देन सागी इशूस तमाम नम मयाम सिंग मरक सिदा खंग होदना मु MLA minister खरा याउना मसिदा सिदा यामना याम साथीबा पोट अमना कन हादा टॉप लीडर हाइदारे को काउंसिल ऑफ मिनिस्टर्स सिंग मरक तगी याम साथीबा दायित्व लौरिबा लेबाक सिगे दुगुम यामना हाइदि किंग कादी निरो लौरिबा दुगुम मिय अहुम सिदा हाइलाइट तौरी को कना कना सैद्रपतने अदगी मिनिस्टर खेमचाने मिनिस्टर बिश्वजित ने यामना टॉप लीडर खरा हाइदारे को हाइ अहुम सि याउना सोइ तौय हाबसिदा याम कना गांगरि हाइदारे को अदु लानबो चुम्बा सगी अखोगी कनोगी तोबर अखोई नेशनल न्यूज़ अमगी ओबा सगी टीवी चैनल द मदु अखोई हायर पर ngang पोर अमो बनि हजि मदु मणिपुर की लेरिबा एंड्रोइड प्रेस में दा खुथांग दने सि यावरे अदा हजि लाइव इशू जि कइना तारगदि थारिबो सिदु द यावरिबा मागी सगी पॉइंट ऑफ एजेंडा सिनु कइकन हाबदु खै खंग मंगमद्रि को अदुबो सि मते मते खोइ खर उरे अदि लिप पेज तरुक पान पेज ने हाय पेज तरुक सिदा पेज अनी मना को अनी मना ngसagi मगी पामिबा MLA मंत्री में पामिबा मगी चाटॉप डिमांड याव बाय तारे को मगी प्रपोजल में आम याव बदु लिप मनी और लिप अहम मनी दु लिप अहम मना ngसagi MLA में आम दु सोइ तोबा लिप अहम मनी को पुना पेज तरुक पानबा पेज तरुक की लिपसी कोइ थाय है बजिंग असि कनोगी कोइ फुटेज खर द खोइना बाहर रो कोइ उजरे तारगदि हौजि खोइना साइ एजा हनिंगना ngarang lagi tong rapor lani ko ngasi morning paper sing yaure ado chi thai or tha de na se controversy mai riba MLA minister sing sing ko khoi udri government me kai dagi madu yamna clear picture tham khoi udri ko den namana haji hai riba sing ko si udri bani na sai area ko haje ding na thare hair ga thare posin kai kai no mai point of agenda kai kai no ado paper khare da khoi umatam da sai express tak umatam di tangai phadna santi program na ba prime minister da haije khare ba du ko court tor phonge ado paper khare no kai dawre sai manipur chief minister sindok lagadi khoi khoi gi le MLA minister taram pon khoi pham resign tawni hai bagi akan no warning story hai tare ko ai tare ga hojik lai ba manga tari ba chu lur ba controversy kuki lamhen tu na mayam jina ngasi bisam hali mayam ji lan manga tari phomong sari ba ngasa gi issue ji khoi divert tawna hona matam na political warfare moi manungi political gi ban sin da bo utho bra sai area lai ba san ko sai manungi posak si di ko hai jani indana मणिपुर गसी खुंदामिनरी फ्रुट मयाम तो प्रजा मयाम ngasi ngana sona sonari bangang ri mayam jinse प्रजा नंगांग बवा प्रजा न हाइबा वा हाइजी पार्ट ऑफ ईश्वर की वॉइस ने हाइनरी प्रमाणिक को इतरगदी प्रजा मियाम निखुंग गान बवा मयाम जी मांग तारिबे इशू जी लोशनने बगी दमकता opposition have later ruling have later any kind of community खुद कारिबा किन एक्सेप्ट कुकी के MLA सिंग नतना नेहरी में पुनम मिलना कांदा कदोमिनो सिगे हाइबगी अबखन थादरगा साइ एरिया द पॉलिटिकल की मचत नमा गेम सानर पुजिदी मछि प्रजा द खोइ प्रजा से खोइ तुमिने येंग लेबंग मोय बसिम तांग जदि को देन मना फरे इशू दैट सिलगा न फनि हाइरगना को मदु थाजबदो मियाम थबिरो आई तागे साइ एरिया द क्वेश्चन म लाए बको क्वेश्चन म लाए हाइबदी अदुगो पेपर खरदना कदोगे हुएलन पाउगी पेपर द यावरिसी ngसागी मिनिस्टर अवांगु निमाइना हाइबदा याम सिजा छाथि को अदुम तौरी बको मिनिस्टर अवांगु निमाइसी माजी ngarang han होम मिनिस्टर उनब यावरुबनी को यावरु मतम दा हजिमाना सिदा पेपर द कोटर पलाइसी मणिपुर की यूनियन होम मिनिस्टर मणिपुर दा होम मिनिस्टर ना पीस पोरकनी हाइबा खक्तंग खलगा लेरबदी पीस लाकम गमोय that means यूनियन होम मिनिस्टर ना मणिपुर की पीस प्रोपो गमोय हाइबने बको कनाना प्रोपो गमदुरिबा चीफ मिनिस्टर then prime minister na manipur peace proposal ngamgani ana quarter phongi ai taragadi issue ji khoi mamang gi proxy war kana go moi khusem gi war ma o chathari hai ba ji sai ai ji dang sai minister ni palli ba magi quarter to hai wahi wata jung ta ko di pose moi manung da leving mom da lai o si lan si natra adi prime minister na peace proposal ngamgani hai ba gi praman namas di awuni mai na pire including chief minister yauna sumna kana minister khana kai dawre
की सीएम की फमदगी लौथोकनबा पीएम दा आइब चिरोन पिसनग्रे आज तक ना रिपोर्ट तवरे से कोटर फोंगे अंतरगदी मिनिस्टर खरना सुना कंदा चीफ मिनिस्टर का प्राइम मिनिस्टर का अनिसिना मणिपुर की हिस्टोरी इशू मतंग द पीस पोरप ngani hana कोटर फोंग तारगदी मोइनी खुद लेरे नंबर 1 ने सुना कदनो कदौरे बिलियन सिंदो कदौन हेरे लामजी थोनिंग बकंगबु बा को लाना सुम तawल लहिनि बकंगबु मा लोछनिंग द बकंगबु मा थोइना साइ एरियास दी द सागी पोलिटिकल माइलेज लंग फर बकंगबु मा मनुंग द राजनीति की स्ट्रक्चर की मनुंग द सागी प्रजाजन जी काउ नबि फिम लेहला ब्राइ बजे साइ एरियास कोइ सुम ताकलै बको मसे कोइ नाइ नते को अखोइना एग्जाम दर हाना येंगिबा पोसक्सी कनागुंबा गसागी सेंट्रल सिक्योरिटी फोर्सिंग मरकता स्टेट लेंगा अमना पीबर रिपोर्ट स्टेट लेंगा अमना थंबा डाटा अमा बाबुदा गसागी सेंट्रल सिक्योरिटी फोर्सिंग मरकता गसागी आसाम राइफल्स की डीजी वरंबा फॉर्मर डीजी अमना गवागदा गसागी ड्रोन बम थदे दे रटा रॉकेट मिशन कापती गाइजे हाई रिपोर्ट पी रेको स्टेट लेंगा अमना पीबर रिपोर्ट मगी ओन थैदा बदु गुम सेंट्रल सिक्योरिटी फोर्स की कमु अमना मदु लेते गाइले थासिल इने प्रमाण सुन गन नम कदरे एनआई न मदु इंक्वायरी चथर इने प्रमाण को एनआई न इंक्वायरी चथर बगा कदरे दम मागी डे टाइम दम मागी छेम दे दम नमै काप हरख्रे सिगी लेयो कंट्रोवर्सी जी हजि तगा फल हजि कौकुम तगा नमै काप गाइरि जे कनागुम सेंट्रल सिक्योरिटी फोर्स कमु खरा मदि नमै कापते कना हाइ दगा हाक्ति पुजानि को जन को असे यामना साथि पोट मन बिजि जे सिगी मनुम से दा एमएलए तरामा पन्ना नतरना एमएलए मिनिस्टर खरना तरोइबो कोकसे असे तसिन मियाम दा साउंड नो पोन बिगनो तसेंगना गट्स लेना निपा थोंगना लेइबो पार्टी मनुगी नुसिनदबदु लेइरे हाइरगा ना फोंग हाइबिरो ओ मनुगी तमरो सिंगिन हाइनरजे सिंग हाइनरजी मोय मसेन सुगुम मगी हुंदोका हुंजिंगा नुसिनद मयामगिना मांग तारिबो इशू हाजि खुदमना आई सिदा खुदों चाबल लवर कांदे कन थंजोगे को ngasi mak अखोई नोटिस अमा उरे हमर विलेज वॉलंटियर को फ्रेजोन डिस्ट्रिक्ट ने जिरिबाम डिस्ट्रिक्ट ने अदुदे कोनबा मागी डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी हमर विलेज वॉलंटियर को ग्रुप अमा नंगासी प्रेस नोट अमा थोरपगी कोइ रिटर्न थेनारे लामा चुमा सब्जेक्ट करेक्शन मगी लेटर त गासी ब्लूप्रिंट का प्रेस नोट का गासी थोरपगी उरे मसी याम साथीबे लोंदा मशीनरी बा कनो सांदसी यिंबियो बको मखा द रेड नको रेड कलर न मसी फुल कांद लाइन अमा अनि अहु मरी अन पीरिबा डेट 18 गासी मोना जी वार्निंग तरिजे मैतै विलेजेस मैतै पुलिस आईआरबी इवन सेंट्रल फोर्सेस को से बराक सर्कल लगी खुद थोखिदबनी थोक तारगदी मगी थवाई मांगबगी दायित्व से तो मसान पुजगदबनी सिद वार्निंग तो होराबने सी हजिक लेबिरिबा सरकार पानबिरिबा एमएलए मिनिस्टर्सनिना सिगी लेटर सी अखोई सगी करी हेना उबिरी के क्वेश्चन खै लागतोरे आई कोइ क्वेश्चन तौजरैदी सुगुम्बा कुकी लामेन तुन मजिंगिना फोन थ्रेट तौरबा को फोन थ्रेट तौरगा मसागी मी हाटकनी धमका तौन पुलिस दा आईआरबी दा सेंट्रल सिक्योरिटी फोर्स पदा दे मैतै सिविलियन दा अखोई थादो चक जिरी बराक बिल जिरी थादो चकदबनी नत्रगदी खोइ खुद थाबा होरनि तगन खोइ मौथोबा अफबद दायित्व खुदि मक्से मसाना पुजगदबनी गायना मसिदा फोन थ्रेट तौरगा पैसे मसी गवर्नमेंट मसी करी निस्ति लखर पिदोरी के खोइ हाजनि पोइंट मतंदी हजिक थोलिबा इशूज की मतंग दा लोशनगी हारसु प्राइम मिनिस्टर नत्रगना मणिपुर चीफ मिनिस्टर खुद लेरे नंगासी अवंगनि माइना मसी हेलाइटर फोंगा गसागी मागी ओय बसुसम फोंगा बनिना मसी राजनीति की पॉलिटिकल मंग लेरे नंबर 1 नंबर 2 इरांग जी लोशन होना मतमदा मणिपुर की चीफ मिनिस्टर सिनुगदो ने नंगासी एमएलए मापन एमएलए मिनिस्टर अनि हुम याउना एमएलए तरा मापन नंगासी खुयेक पीगा थादुइ पोसक्से सिन करी अरोम एजेंडा नो मसी मणिपुर की मियाम दा मणिपुर की इमाई बेन सिंग दा स्टेक होल्डर मियाम दा सीएसओ मियाम दा मसी चप चाप पार्टिकुलर मागी क्लियर कनोमा खोगी रिपोर्ट अमर जगन डाटा हम सेम थमिगदबने मोय मसेंगी ओबा गसागी नुसिलदा बरता मोय मसेंगी ओबा गसागी पेन दा मोय मसेंगी ओबा गसागी खोगी दोरा हुरान मा हाइदोना भाइब्र कैनो साना मा हाइदाइने हा अदुगी फिल्म दले कान प्रजा में आमिंजे खोगी हेंग तरोगा हेंगी पेंगी टाइप खोगी प्रजा में आमिंजे साने थमदी यारो एबा जन को अदुना ऑनरेबल चीफ मिनिस्टर सिंदो पाम कंगबु फोन थबिरो मोयना ऑनरेबल चीफ मिनिस्टर सिलगान दा मोयना गसी कयानी लेबाकी इरांग जी मोय थेनम गवने हाइरो छिम हाइबिरो सांदको सुन हाइबिरो देन अमना गसी लेबा गवर्नमेंट सिना तसिना लालानि रुसमेन गमनि हाइबगी प्राइम मिनिस्टर अमदी चीफ मिनिस्टर ना रुसमेन गंगदबन हाइबगी अवनि माइ मिनिस्टर ना फोन परेरामनिना अदुसु लेबा गवर्नमेंट ना तौनि हाइबिरो अदु मोय मसेंगी हुंदोका हुंजिंगी मरक्ता प्रजा मयाम गसी तुंगमांग निंगमांग सिना लेबा थाउसि जानसि यारोयबको अन हजिक इशू दैट लोइना समझ लगा ना जी पॉइंट लाक्सगे सी लेबा मिनिस्टर तरागा मापन एमएलए इंक्लूडिंग मिनिस्टर याउना एमएलए तरा मापन ना गसी खुंगों खुंगदा चिंगों सियादा माथामक ओंथोक्तना नोय मरुंग यारंगसी मणिपुर करनबगी दमकता जाति करनबगी दम लेबा इपाइ चाचिनाव मयाम गसी इसिनाव चमजर मयाम निंजे सिगी मराइबकसे लेबा एमएलए
ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯎꯕꯤꯔꯤꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯥꯟꯅ ꯑꯝꯇ ꯕꯦꯛ ꯁꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯒ ꯂꯩꯉꯥꯛꯁꯤ ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯌꯨꯅꯤꯇꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯈꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯟꯇꯥꯏꯅꯒꯗꯧꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯁꯦ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯔ ꯂꯩꯔꯤꯕꯅꯤꯅ ꯀꯃꯥꯏꯅ ꯁꯟꯇꯥꯏꯅꯗꯣꯏꯅꯣ ꯀꯔꯝꯕꯅ ꯕꯤꯆꯥꯔ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯂꯩꯉꯥꯛ ꯃꯅꯨꯡꯗ ꯌꯨꯅꯤꯇꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯁꯥ ꯇꯧꯗꯣꯔꯤꯕ ꯊꯥꯖꯗꯣꯔꯤꯕ ꯖꯦ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯇꯦꯖꯟ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯆꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯏꯟꯇꯤꯂꯦꯛ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯣꯂꯔ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯉꯁꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯃꯇꯥꯡꯗ ꯉꯥꯡꯕꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏ ꯗꯥꯏꯖꯦꯁ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯅꯩꯅꯕ ꯑꯃ ꯆꯪꯉꯤꯀꯣ ꯀꯨꯞꯅ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁꯇ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯅꯤꯡꯉꯦ ꯉꯥꯡꯅꯤꯡꯉꯦ ꯄꯉꯥꯡ ꯉꯥꯡꯕꯁꯨ ꯑꯩꯈꯣꯏ ꯐꯠꯇꯕ ꯂꯩ ꯑꯗꯨꯕꯨ ꯏꯁꯨ ꯗꯦꯠ ꯂꯨꯔꯛꯏꯕ ꯄꯣꯏꯟꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯦ ꯈꯤꯇꯪ ꯄꯣꯏꯟ ꯁꯝꯖꯟꯈꯤꯑꯕꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯇꯔꯥꯃꯥꯄꯟꯅ ꯆꯤꯊꯤ ꯏꯔ ꯊꯥꯔꯤꯁꯦ ꯍꯣꯏ ꯊꯥꯕꯗꯨꯅ ꯃꯣꯏ ꯌꯥꯝ ꯑꯄꯥꯝꯕꯅꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯁꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ 18ꯁꯦ ꯃꯁꯥꯅ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯣꯕ ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯣꯕꯀꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯦ ꯂꯩꯕꯥꯛ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯄꯤ ꯃꯄꯥꯁꯤꯡꯗꯨꯅ ꯃꯑꯣꯡ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏ ꯆꯣꯠꯃꯤꯟꯅꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯦ ꯂꯣꯏꯔꯦ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯃꯄꯤꯁꯨ ꯂꯣꯏ ꯁꯤꯟꯅꯖꯔꯅꯤ ꯀꯩꯅꯣ ꯑꯩ ꯍꯥꯏꯀꯣ ꯑꯗꯨꯒꯤ ꯒꯠ ꯁꯨꯝ ꯆꯪꯉꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯁꯤ ꯏꯃꯥꯟ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃ ꯇꯧꯕꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯩꯅ ꯊꯣꯛꯄꯤꯔꯣ ꯑꯁꯦꯡꯕꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯅꯝꯁꯨ ꯆꯪꯉꯦꯕꯀꯣ ꯆꯦ ꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇꯨꯡꯗ ꯄꯪꯁꯥꯗ ꯁꯥꯒꯠꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯗꯕ ꯂꯩꯌꯦꯕꯀꯣ ꯃꯣꯏ 18 ꯏꯕ ꯆꯦꯁꯦ ꯌꯥꯝ ꯒꯠꯁ ꯂꯩꯔꯒꯗꯤ ꯄꯣꯠꯇꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯕꯤꯌꯣꯕ ꯑꯩꯈꯣꯏ ꯍꯥꯏꯅ ꯄꯣꯠꯇꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯕꯤꯌꯨ ꯊꯝꯃꯀꯥꯟꯗ ꯄꯣꯏꯟ 1 2 3 4 5 6 7 ꯄꯣꯏꯟ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯁꯤ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯈꯪꯍꯟꯕꯤꯌꯣ ꯑꯩꯈꯣꯏ ꯍꯥꯏꯅ ꯄꯣꯠꯇꯣꯀꯣ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯉꯁꯤꯒꯤ ꯏꯁꯨꯁꯤꯡꯁꯦ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯃꯥꯟꯕꯗꯨꯗꯤ ꯆꯥꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯅꯁ ꯇꯧꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯀꯦꯔꯤꯌꯔ ꯑꯃꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯌꯦꯡꯁꯤꯜꯂ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯉꯥꯏ ꯃꯁꯥꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯉꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤꯕ ꯄꯥꯝꯗ꯭ꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯁꯤꯃꯁꯨꯀꯣ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯦ ꯃꯣꯏꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯦ ꯇꯁꯦꯡꯅ ꯁꯥꯎꯏ ꯊꯃꯣꯏ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯅ ꯀꯩꯅꯣ ꯈꯪꯍꯟꯗꯕ ꯄꯣꯠꯇ ꯊꯝꯕꯁꯨ ꯑꯗꯨꯁꯨ ꯌꯥꯗꯕ ꯂꯩꯌꯦꯕꯀꯣ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯅ ꯃꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯣꯗꯅ ꯁꯦꯟꯇꯔꯗ ꯆꯠꯂꯀꯥꯟꯗ ꯗꯦꯜꯂꯤꯗ ꯆꯠꯂꯀꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯃꯥꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯃꯥꯡꯗ ꯐꯔꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤ ꯌꯥꯗ꯭ꯔꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯂꯣꯏ ꯇꯣꯛꯑꯦ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯆꯠꯃꯤꯟꯅꯔꯅꯤ ꯍꯥꯏ ꯇꯧꯗꯅ ꯅꯦꯛꯁ ꯑꯦꯂꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯚꯣꯠ ꯀꯥꯖꯅꯤ ꯀꯩꯅꯣ ꯃꯄꯨꯟꯁꯤꯁꯨ ꯑꯗꯨꯝ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩ ꯃꯤꯌꯥꯝꯅ ꯌꯥꯗꯤ ꯌꯥꯖꯄꯣꯠꯅꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩ ꯆꯥꯟꯅꯗꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯂꯩꯕ ꯐꯣꯔꯃꯔ ꯗꯤ ꯖꯤ ꯑꯃꯅ ꯀꯥꯎꯇꯨꯛꯇ ꯕꯣꯝ ꯊꯥꯗꯈꯤꯕ ꯗ꯭ꯔꯣꯟ ꯊꯥꯗꯈꯤꯕ ꯃꯤꯁꯥꯏꯜ ꯀꯥꯞꯄ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩꯉꯥꯛ ꯑꯃꯅ ꯀꯥꯞꯄꯦ ꯇꯧꯔꯦ ꯑꯗꯒꯤ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯔꯦ ꯍꯥꯏꯅ ꯐꯣꯡꯐꯣꯡ ꯁꯥꯅ ꯑꯏꯕ ꯆꯤꯊꯤ ꯊꯣꯛꯇꯅ ꯊꯣꯛꯀꯕ ꯑꯣꯔꯗꯔꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯂꯩꯔꯤꯕ ꯐꯣꯔꯃꯔ ꯗꯤ ꯖꯤ ꯑꯃꯅ ꯇꯧꯗꯦ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕꯒꯤ ꯃꯆꯤꯟ ꯊꯤꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯐꯥꯎ ꯌꯧꯔꯕ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯀꯣ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯁꯤ ꯀꯤꯕꯒꯤ ꯃꯑꯣꯡ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔꯅ ꯌꯥꯀꯥ ꯌꯦꯡꯕ ꯂꯩꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯆꯠꯂꯒ ꯂꯩꯕꯁꯦ ꯃꯁꯤꯗꯩ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯆꯥꯟꯀꯣ ꯗꯦꯟ ꯏꯁꯨ ꯗꯦꯠ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯤꯁ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯥꯛꯀꯥꯟꯗꯗꯤ ꯄꯤꯁ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕ ꯄꯣꯠꯁꯛꯁꯤ ꯆꯥꯟ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯄꯤꯁ ꯄꯣꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯄꯤꯁ ꯄꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯗꯨ ꯌꯦꯡꯕꯤꯒꯗꯧꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯀꯨꯀꯤꯒ ꯃꯩꯇꯩꯁꯤꯡꯒ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤ ꯆꯠꯊꯔꯤꯕ ꯂꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯤꯁ ꯄꯣꯔꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯤꯁ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯧꯔꯛꯏꯕ ꯉꯁꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯋꯥꯍꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯂꯩꯅꯗꯕ ꯌꯥꯈꯤꯔꯣꯏꯕ ꯉꯔꯥꯡ ꯅꯍꯥꯟ ꯃꯣꯏꯅ ꯗꯦꯜꯂꯤ ꯆꯠꯂꯀꯥꯟꯗ ꯏꯟꯗꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯃꯤꯇꯤꯡ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ 10ꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯂꯥꯛꯈꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯗꯨꯒꯤꯗꯤ ꯃꯣꯏꯒꯤꯗꯤ ꯆꯥꯔꯇꯔ ꯗꯤꯃꯥꯟ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯃꯣꯏꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯗꯤꯃꯥꯟ ꯇꯧꯔ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯁꯤꯗꯩ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯇꯥꯔꯀꯥꯟꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯪꯅꯤꯡꯉꯤ ꯄꯣꯠꯁꯦ ꯃꯤꯒꯤꯗꯤ ꯃꯣꯏ ꯀꯦꯅꯣꯒꯤꯅꯤ ꯈꯪꯗꯦ ꯃꯣꯏ ꯌꯨ ꯄꯤ ꯑꯦꯗ ꯈꯪꯗꯦ ꯃꯣꯏꯅ ꯇꯥꯜꯂꯝꯕ ꯗꯤꯃꯥꯟꯗꯨꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯣꯁꯦꯁꯇ ꯃꯣꯏꯒꯤ ꯄꯥꯝꯃꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯠ ꯇꯦꯔꯤꯇꯣꯔꯤ ꯇꯥꯟꯕꯗꯣ ꯑꯗꯨ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯃꯣꯏ ꯍꯥꯏꯔꯦ ꯌꯧꯅ ꯐꯣꯟ ꯍꯥꯏ ꯉꯝꯃꯦ ꯃꯣꯏꯒꯤꯗꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯀꯩ ꯈꯨꯝꯕꯤꯔꯝꯒꯦꯕ ꯀꯔꯤ ꯈꯨꯝꯕꯤꯔꯝꯃꯤ ꯀꯔꯤ ꯍꯥꯏꯅꯔꯝꯃꯤ ꯀꯔꯤ ꯌꯦꯡꯅꯔꯝꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗ꯭ꯔꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤ ꯑꯦꯁ ꯑꯣ ꯂꯩꯔꯤꯕ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯒꯤ ꯀꯧꯔꯀꯥꯟꯗ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯣꯏꯅ ꯁꯤꯕ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯕ ꯄꯥꯝꯗꯦ ꯁꯤꯕ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯂꯧꯃꯤꯟꯅꯕ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯍꯧꯗꯣꯛꯄꯤꯔꯕ ꯍꯥꯏꯕ ꯀꯣꯏꯁꯟꯗꯕꯁꯤ ꯂꯥꯛꯏ ꯆꯥꯟꯀꯣ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯦ ꯑꯦꯒꯦꯟ ꯉꯁꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯅꯗꯤ ꯑꯩꯈꯣꯏ ꯏꯁꯨꯁꯦ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯄꯥꯔꯠ ꯒꯦꯝ ꯑꯃ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯄꯤꯁꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯤꯗꯥꯎꯠ ꯀꯟꯗꯤꯁꯟ ꯊꯝꯗꯅ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯞ ꯑꯃ ꯍꯟꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯍꯧꯖꯤꯛ ꯈꯠꯅꯔꯦ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯂꯥꯟ ꯇꯧꯅꯔꯦ ꯈꯠꯅꯔꯦ ꯍꯥꯠꯅꯔꯦ ꯁꯨꯅꯔꯦꯅ ꯉꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯍꯦꯛ ꯄꯨꯊꯣꯛ ꯉꯥꯡꯉꯤꯁꯦ ꯍꯧꯔꯛꯄꯗ ꯀꯅꯥꯅ ꯍꯧꯔꯛꯈꯤꯒꯦꯕ ꯍꯧꯔꯛꯄꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯁꯦ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯍꯦꯛꯇ ꯊꯥꯡꯅꯔꯕ ꯅꯠꯇꯦꯕ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯅꯨꯡ ꯊꯥꯔꯕ ꯅꯠꯇꯦꯕꯀꯣ ꯍꯧꯔꯛꯄꯗ ꯃꯣꯏꯅ
ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯒꯣꯔꯃꯦꯟꯒꯤ ꯇꯧꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯈꯔꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯑꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯔꯤꯕ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯛꯈꯥꯏꯅꯕ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯄꯤꯑꯦꯝꯗꯕꯗꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝꯗꯨꯅ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯤꯚꯤꯂꯤꯌꯟꯗ ꯌꯨꯝꯃꯩ ꯊꯥꯕ ꯍꯧꯕꯅꯤ ꯃꯤ ꯍꯥꯠꯄ ꯍꯧꯕꯅꯤ ꯌꯨꯝꯃꯩ ꯑꯗꯩ ꯃꯤ ꯇꯥꯊꯣꯛ ꯇꯥꯊꯣꯛꯄ ꯍꯧꯔꯛꯄꯅꯦꯕ ꯃꯗꯨꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯁꯤꯅ ꯌꯥꯎꯅꯔꯛꯄꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯅꯥ ꯃꯔꯛꯇ ꯌꯥꯎꯅꯔꯦ ꯍꯥꯏꯅ ꯌꯥꯎꯅꯔꯤꯕ ꯑꯅꯤꯁꯤ ꯊꯤꯡꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯣꯛ ꯂꯩꯕꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯊꯤꯕ ꯆꯪꯉꯦꯕ ꯊꯤꯕ ꯆꯪꯉꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯣꯄꯤ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯒ꯭ꯔꯥꯝ ꯑꯃ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯍꯜꯂꯣꯏ ꯍꯥꯏꯅ ꯃꯥꯅ ꯄ꯭ꯔꯣꯕꯤꯖꯟ ꯄꯤꯕꯗꯣ ꯀꯨꯀꯤꯒꯤ ꯂꯝ ꯑꯦꯔꯤꯌꯥꯁꯤꯡꯗ ꯉꯁꯤ ꯄꯣꯄꯤ ꯊꯥꯔꯤꯁꯤꯡꯁꯤꯗꯤ ꯃꯁꯤꯗꯤ ꯀꯔꯤꯅ ꯑꯩꯈꯣꯏꯅ ꯀꯥꯎꯟ ꯇꯧꯕꯤꯗꯣꯔꯤꯒꯦ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯃꯅ ꯂꯩ ꯐꯖꯕꯩ ꯊꯥꯕꯅꯤ ꯍꯥꯏꯕꯗꯨ ꯂꯩ ꯐꯖꯕꯩ ꯊꯥꯕꯅꯤ ꯄꯣꯄꯤꯁꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯃꯗꯨ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯇꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯦ ꯍꯥꯏꯅ ꯉꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯁꯦ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯦ ꯕꯣꯔꯗꯔ ꯐ꯭ꯔꯤꯖꯟ ꯈꯥꯗꯕ ꯌꯥꯔꯣꯏ ꯑꯦꯐ ꯑꯦꯝ ꯑꯥꯏ ꯆꯠꯅꯕ ꯊꯤꯡꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯁꯛꯁꯦ ꯑꯗꯨ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯄꯣꯠꯇꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯇꯛꯊꯣꯛꯄ ꯆꯪꯗꯕ꯭ꯔꯥ ꯑꯗꯨ ꯇꯛꯊꯣꯛꯄ ꯆꯪꯉꯤ ꯄꯣꯄꯤ ꯀꯛꯊꯠꯄ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯊꯤꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯦꯝꯍꯧꯔꯤꯕ ꯄꯣꯔꯁꯟ ꯈꯔꯗꯣ ꯃꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯔꯀꯥꯟꯗ ꯄꯣꯠꯇꯨ ꯀꯩ ꯂꯥꯛꯀꯗꯧꯅꯣ ꯌꯦꯡꯒꯗꯧꯕꯅꯦ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨꯅ ꯂꯣꯏꯅ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯔꯦ ꯃꯗꯨ ꯍꯥꯟꯅ ꯂꯣꯏꯅ ꯌꯥꯍꯟ ꯊꯝꯃ ꯀꯥꯟꯗ ꯁꯣꯝ ꯅꯥꯀꯥꯟꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯨꯁꯤ ꯂꯣꯏꯔꯗ꯭ꯔꯕ ꯄꯤꯁ ꯑꯣꯏꯔꯗ꯭ꯔꯕ ꯏꯆꯟꯀꯣ ꯑꯗꯨꯗꯤ ꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝ ꯀꯣ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯔꯤꯁꯦ ꯀꯣ ꯂꯩꯕꯒꯤꯅꯤ ꯉꯁꯥꯏ ꯃꯦꯗꯥꯝ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯃꯣꯏ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯣꯏꯗꯀꯣ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕꯒꯤ ꯃꯄꯤ ꯃꯄꯥ ꯂꯩꯕꯒꯤ ꯂꯤꯗꯔ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯃꯣꯏꯗ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯃꯣꯏ ꯂꯩꯔꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯣꯏ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯅ ꯄꯤꯁ ꯄꯣꯔꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤꯗ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤ ꯃꯣꯏ ꯅꯩꯅꯕꯤꯌꯣ ꯑꯗꯣ ꯄꯤꯁ ꯄꯣꯔꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯒꯗꯒꯦꯁꯦ ꯑꯥꯗ ꯆꯠꯂꯒ ꯁꯥꯟꯅꯕ ꯌꯥꯈꯤꯔꯣꯏꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯕ ꯂꯤꯗꯔꯁꯤꯡ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ CSOꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯨꯀꯤ ꯆꯠꯊꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯃꯛꯁꯤ ꯍꯥꯏꯃꯤꯟꯅꯁꯤ ꯁꯤꯗꯩ ꯁ꯭ꯇꯦꯟ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯄꯣꯏꯟ ꯈꯔꯁꯦ ꯑꯩꯈꯣꯏ ꯍꯥꯏꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯦꯖꯦꯟꯗꯥ ꯈꯔ ꯂꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤꯕ ꯑꯣꯖꯥꯁꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯀꯣ ꯃꯗꯨꯒꯤ ꯄꯣꯏꯟ 1 ꯄꯣꯏꯟ ꯂꯧꯅꯔ ꯃꯇꯨꯡꯗ ꯁꯦꯟꯇꯔꯗ ꯄꯨꯔꯀꯥꯟꯗ ꯁꯤꯒꯤ ꯑꯦꯖꯦꯟꯗꯥꯁꯤꯡꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯣ ꯁꯤ ꯇꯧꯕꯤꯔꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯍꯥꯏꯕ ꯆꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯀꯨꯀꯤꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯖꯩ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯃꯊꯨꯟ ꯊꯥꯔꯒ ꯑꯃꯨꯛ ꯆꯦꯟꯕ ꯀꯨꯀꯤꯅ ꯋꯥ ꯑꯃ ꯈꯟꯅꯖꯩ ꯍꯥꯏꯕ ꯃꯊꯨꯟ ꯊꯥꯔꯒ ꯆꯦꯟꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯅ ꯁꯨꯝ ꯂꯩꯍꯟꯗꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯗꯥꯏꯗ ꯄꯤꯁ ꯂꯥꯛꯇꯣꯏꯅ ꯀꯣꯏꯁꯟ ꯑꯃꯅꯦꯕꯀꯣ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯉꯔꯥꯡꯃꯛꯇꯁꯨ ꯀꯧꯇꯨ ꯅꯣꯡꯃꯩ ꯀꯥꯞꯂꯛꯏꯁꯦ ꯃꯁꯤ ꯂꯩꯕꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯥꯈꯤꯅꯤ ꯃꯤꯌꯥꯝꯅ ꯁꯥꯈꯤꯅꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯅ ꯁꯥꯈꯤꯅꯤ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯥꯈꯤꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯍꯜꯂꯒ ꯑꯃꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯍꯜꯂꯒ ꯀꯥꯞꯄꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯂꯥꯅ ꯍꯥꯏꯔ ꯄꯣꯠ ꯑꯃꯅꯦꯕ ꯍꯟꯗꯛꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯀꯥꯡꯕꯨ ꯈꯔ ꯂꯩꯕꯗꯨꯅꯗꯤ ꯀꯩꯗꯧꯔꯒꯦꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯒ ꯀꯥꯞꯄꯗꯨꯐꯥꯎꯗ ꯀꯥꯞꯄꯛꯇꯦꯅ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯣꯠꯇꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯕ ꯂꯥꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯗꯣꯏꯕ ꯂꯥꯟꯁꯦ ꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯈꯨꯕ ꯂꯥꯟꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯦꯡꯅꯗꯣꯏꯁꯦ ꯀꯣ ꯑꯆꯧꯕ ꯀꯅꯥꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯦꯟꯗलिꯡ ꯇꯧꯔꯀꯥꯟꯗ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯆꯥ ꯁꯦꯡꯉꯛꯑꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯃ ꯆꯪꯉꯤꯒꯦ ꯍꯥꯏꯕꯁꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯆꯟꯖꯥꯟꯀꯣ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯦ ꯃꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯦ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯖꯥꯇꯤꯒꯤ ꯐꯨꯔꯨꯞꯀꯤ ꯈꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯅꯤ ꯗꯦꯟ ꯑꯃꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯗꯅ ꯉꯁꯥꯏꯒꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯅꯗꯅ ꯂꯩꯕ ꯃꯍꯨꯠꯇ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯃꯄꯤꯁꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯄꯤꯗꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯔꯝ ꯆꯥꯕ ꯄꯣꯠꯇꯨ ꯄꯨꯊꯣꯛ ꯅꯩꯅ ꯇꯥꯔꯦ ꯌꯥꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯗꯦꯜꯂꯤꯗ ꯆꯠꯂꯀꯥꯟꯗ ꯃꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯕ ꯆꯪꯉꯤ ꯌꯥꯗ꯭ꯔꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝ MLA ꯂꯩꯍꯧꯔꯤꯕ MLA 19 20 ꯑꯦꯛꯁꯦꯞ ꯂꯤꯗꯔ ꯈꯔ ꯂꯩꯍꯧꯔꯤꯕ ꯈꯔꯁꯤꯅ ꯄꯨꯟꯅ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯀꯨꯀꯤꯒꯤ MLA 10 ꯃꯍꯨꯠ ꯄꯣꯡꯉꯤꯕ ꯉꯁꯤ सरकार की तोरब चादना मनपुर लेगा की तोरब चादना मिनिस्टर अनी याउदना फन खुदिंगमक सिदगी खाई खाइदना 30% 40% लौना सारिबा अदुबो मिनिस्टर मयामदुगी नोय मरु लेहलिबको मनपुर लेगा तगी मिनिस्टर ओएगा 30-40% चादना लाइव फंदुगी तखाई तखाई कक्तना मोय लव थमे अदुगी पैसादना नोय मरु लेहले नोय लेहले अदुगा ओनजल लगा सिविलियन हलन मा अदुगु मिनिस्टर जिंदो मनपुर सरकार से काय कान तुएर कान दिमोय लयागद्रा प्रमाणिको अदा यदि तमोता इतना प्रमाणे हजुमे कोई MLA ओय तब दु कोलो मादु पाबियु कोलो में यात्रगदी कई दायित्व लगो कई थोदा लगो दगे हाबसे मदु मयामगी लीडर नो इबिरबनिना लीडर इज एवरीथिंग नि केनो लीडर इज एवरीथिंग नि केनो आई कोलो पाइबनि पावनि यादनबो मीनो लक्तो थांग थमाबाउदा आई इमुंगी इमा इसा इसी नाव मया तो लैबि मनि सोसाइटी लैबि चाइ चाइ नाव इसिना फोंगना इसी इसिना रेप तौबगी कोदान दाना हाके तुगि तौबाउदा आई कोलो पाइबनि पाने वांग यादि लैतारगदी माई ममारे वा नुसिगा नुसिनो जनजन को अदुंबा को अदु मलेबा हजि तौरि पुसक से कोई याम लाइन लबु यारोय बिचन को मी लेबाक सिंदि कसी कदौरे को रशिया के ग्रोन तमक ना दिमा मगी लेबाक लीडर सिंदि ngasi कदौरे
mama ye lebak jati kana ba lebak kana hona matamda prime minister or president or su t-shirt laga adi army uniform se laga ha nungmai ka pa yaw du di ai khoi leiba manipur laga ki leader sing jina nungmai ka pa yaw hor na ti kai no mono mi ha am su ti moda ado terrorist or lebak ka na mi ha pa sa mi su di mantri or su mo de pi kai no o handa ado ki gas lai to mo na lebak ka thota ga di ai ha ye ni chan jar khoi ru khangi ko semun sajan da ma thamo nuksi da ba ताप पात तौर मसागी बिजनेस उतर मसागी लेबा एना खरदा मसागी लीडर ओइ थोप खम मसागी साइ राजि दो अखोइ लेबा के दम तबुदी यारो अदुना लेबि इशू से पीस हाइबो इसे अखोइ पामे कना गो खै कछु वाना मिनते को अदुबु एसवा लो न या मोंदा जाति जी थुवाइना होना पन मदु कमाइ डिफेंड को दगे खोइ मसा लेजे पोर मनि अदु वसि ngang me am ju ne ngang me am ju अखोइ तसेंग सेंटिमेंट ओइ सुन मादा नि को अदु लेबि इशू से आइ गिदि आइ सामा किदि बिष्णुपुर डिस्ट्रिक्ट मनु नि बट बिष्णुपुर डिस्ट्रिक्ट एरिया जे रेड एरिया नि ओसन को अदु इशू जे ngasi ngang gi de he hoping ngasi mo thoki ba isu me am je अखोइ लाइफ से थेला लाबनि खोन को खंगे अदु टेबल ने फम का न सागी दगी मोबाइल दे नि कनमा ये का न सागी खुनि अवाब उदना वागा व थौतुदि खु तमगम सेबको मंत्री ओरजु मिनिस्टर ओरजु एमएलए ओरजु ब्लॉकेट बसा ओरजु खुन लाइ नि सिनाउ सुनि वारिबा ngasi थेला अवाब खुदि मसे कमाय थेला मिन के हे मोय लबुम चंगेबा सी पीस फॉर होना मतमदा मणिपुरी प्रजा मियामना को मोना अफ थौक तरपदा प्रजा लीडर्स ने अफ थौक तरपदा खु यादो लेतेबको अदु पीस फॉर होना बजु मोगी दायित्वनि लेबा कने होना मोगी दायित्वनि जाति इफु कने होना मोगी दायित्वनि दुआ लुजु पॉइंट दी पीस फॉर होना मतमदा वरी साना होना या मरक सेदी दा फर्स्ट प्रायोरिटी दी लामजे लतना रिलीफ केंद्र लाइरिबा मयु मयु तखाय गरब थुगाय बुलदो त तखाय कंगु सुंजे मसी हारा म मयु चंगम चंगेबको मयु मयु चंगल मतुंगा चंगल मिसिंग दा काय तौक ता गदि पीस लाक्सो पोर मने अदु पीस की वही सानानी सुम थमकांदा मीजिनो सुम चरा खया लाइतागदी अदुगी साथिया बुक लाखिनेबको ngasi मदजु यो ngasi मदजु दा से सुगुनुदगी सेरौदगी हंगलकपा रिलीफ केंद्र लाइबा अहनमा को सलाम रजन हारो कना अनमा एक्टिवा थोम सिरे ब्रेक फिन चेक चेको ने जमनि पामा अदु ngasi सिरगा ngasi मयुम द पुरो पुरो बिजारो मयुम गई थारे कुकी नसि काय पोइ दोरि हसि वरिनी लेतर अवाब ताय दग मथक हिंगो होना दन ताय अवाब मे आमजे मसी की मिट्टी पिरा कना को कत के कनो चंजान सी अखोई लेबल लीडर जुना साई एरिया दा मोय तरा बन नती मोय तरा बन वा तो खोबा पथमा ले दिनो मी मवा रे थोला ने लेइबो गवर्नमेंट दे थमसे खो पामद्रे बायस ले मिशन खान नाइरे अदु मणिपुर से हाय तोरे दे खो तुए हाय बो एमएलए मय वा थोलो मैडम मी अनि जो ले थोलो मी वा थोलो खो येंगसे को अदु लेइबो इशू जी ममांग दे खोगी मियावी ओय बंग सागी अवसंदा ngसागी lamjing mi ko batho batari ko ada ai shoida chal kan da thamjum le kan khoi masi hundra thau tu khoi masi ya ro duna live se khoi live film si chan chan yam na ru stage mani yam la lo bi ya ro aduna ngasai mama gi hogi lan lan da cookie ga nagara to mabul lan da chai tai ni pan jangi hai bu gum ko adugi lan chai tai ni pan chai tai ni pan chari ro chai tai pa sun lai duri ba ko sun lai ne adu chai tai ni pa du manung du da mi kyam halam ni no mi kyam shen ni no leibe issue ji drug mafia gangu narco terrorist gangu jinina tawbo thabu ne khangabani ai taragadi government ma defend ma khona horde ma ko kino adi sai area da policy mo ne thole taw yang to por ma su ubse phate aduna peace for na demokta peace for ko yera control to bo yera lai kudi mo se ngak po se government ma thawni ko aduna government ma je ek sektra ba adi ko peace for ko gangi right government ma je se ga unity ora khon ma namin kan da jati gi fruki miyang thawai lam thum je abuta na khangni kupta peace for ko ngani adum taradi ko ngira than tham jage ham okay yam ngai se oza khoi gi center da su state da su bjp lenga na hosi se pari bani adu duga hosi pawda irang se lotion bangam dri bani adu tardi center na thamoi sheng initiative lo da ba union home minister na defense minister na thamoi sheng initiative lo da ba nga se pawda irang se satharaga lei bani haba wafam se kai habini मसी इचन चन कनो निदा सेंटर की खोगी एखोन हे हाइजरी सी मपी मपा म लेबगी गवर्नेंस म लेंगा आम लेबई खोय थम हाइनरी निको इशू जी सेंटर न तसेंना थोइना लोशनगे न खलगदी ना लोशन मसु यारे दा मदुगी मेक लारो खुदम दि मैम लेरे कइनो ममांग दे खोगी चाइना ओम लंबी मांग बदगी थोक्यो थोदोक तु दुम मैम चंदना लाउना खोंगनाबा अदगी कुकी जिंगी मगी आईटी लैब के हाइतारे को अदगी कुमी कुकी कांगपोपी दे लेबा मगी करिबा खोगी केसो हाइबो कइनो नते करिबा केनो हाइब्रो नतबा मगी कुकी कोतु ना हाइदोक वही दुसु दुम खोय दुम स्लाइली दुम खाइनी असेंग दुम रिजन फंगा पोनिदा गरा गरा तखन रकांदा पोतु अदु याउरिबा अंगा अहमनि मनुंगदा आर्मी रिक्रूटमेंट यावबा अंगांग दुगी एमिका बा अंगांग दुदी आर्मी रेस्क्यू ता होरे अनि दु थंगंगरे नत्रा
ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯀꯔ ꯇꯛꯈꯠꯅꯉꯥꯟꯗ ꯄꯣꯠꯇꯨ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯉꯣꯏꯗꯕ ꯃꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯣꯟꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯄꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯣꯏ ꯃꯤꯌꯥꯝꯒꯤ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯈꯣꯜꯂꯥꯎ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯔꯛꯏ ꯐꯤꯕꯝꯗꯨꯒꯤ ꯃꯇꯨꯡ ꯂꯥꯎꯅꯔꯀꯥꯟꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯥꯏꯗ ꯊꯥꯗꯣꯔꯛꯈ꯭रे ꯊꯥꯗꯣꯔꯛꯄꯗꯨ ꯑꯗꯨꯝ ꯀꯣꯇꯨꯅ ꯑꯗꯨꯝ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯂꯩꯉꯥꯛ ꯀꯩꯒꯨꯝꯕ ꯈꯔ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯗꯤꯁꯟ ꯈꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯀꯟꯗꯤꯁꯟ ꯈꯔ ꯌꯥꯅꯕꯗꯒꯤꯗꯃꯛꯇ ꯑꯉꯥꯡ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯅ ꯃꯣꯏ ꯑꯗꯨꯝ ꯐꯣꯡꯅ ꯍꯥꯏ ꯀꯩꯅꯣ ꯗꯦꯠ ꯃꯤꯟꯁ ꯃꯣꯏꯒꯤ ꯐ꯭ꯔꯟꯇꯦꯟ ꯋꯤꯡ ꯑꯣꯏꯔꯤꯕ ꯀꯣꯇꯨ ꯑꯣꯏꯒꯦꯔꯥ ITLF ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯦꯁꯣ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤꯕ ꯑꯣꯏꯕ ꯃꯌꯥꯝꯁꯤ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯥꯕꯗ ꯑꯗꯨꯝ ꯐꯣꯟ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯄꯣꯠꯅꯤ ꯀꯩꯅꯣ ꯃꯦꯗꯥꯝꯁꯤꯗꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯇꯨ ꯒꯥꯏꯁꯦ ꯌꯥꯝ ꯆꯥꯎꯍꯟꯈ꯭ꯔꯦꯕ ꯏꯆꯟ ꯀꯣ ꯀꯣꯇꯨ ꯒꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯥꯡꯄꯣꯛꯄꯤꯗꯗꯤ ꯀꯣꯇꯨ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯀꯣꯇꯨꯁꯤꯗ ꯉꯁꯥꯏꯒꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ MLA 10ꯁꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯥꯁꯇꯔ ꯃꯥꯏꯟꯗꯤ ꯃꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯄꯥꯏꯁꯜꯂꯀꯥꯟꯗ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯁꯥꯟꯅꯕꯅꯤ ꯈꯜꯂꯝꯕꯗ ꯍꯧꯖꯤꯛꯇꯤ ꯀꯣꯇꯨꯅ MLAꯁꯨ ꯀꯣꯇꯨꯒꯤ ꯃꯈꯥ ꯂꯩꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯣꯇꯨꯒꯤ ꯃꯈꯥ ꯂꯩꯔꯦ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯑꯃꯁꯨ ꯀꯣꯇꯨꯒꯤ ꯃꯈꯥ ꯂꯩꯔꯦ ꯁꯤꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯅ ꯑꯃꯨꯛ ITLF ꯀꯣ ꯑꯗꯨꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛꯁꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯟꯇꯦꯟ ꯋꯤꯡꯗ ꯊꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯤ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅꯔꯒ ꯉꯁꯤ ꯃꯤ ꯐꯥꯕꯁꯨ ꯃꯣꯏꯒꯤ ꯏꯟꯁꯇꯤꯒꯦꯁꯟ ꯀꯣ ꯑꯗ ꯃꯤ ꯀꯟꯕꯁꯨ ꯃꯣꯏꯒꯤ ꯔꯥꯏꯠꯇ ꯑꯗ ꯃꯤ ꯊꯥꯗꯣꯛꯄꯁꯨ ꯃꯣꯏ ꯔꯥꯏꯠꯇ ꯍꯥꯠꯂꯣꯏꯁꯨ ꯃꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯐꯖꯅ ꯍꯥꯏꯗꯤ ꯄꯋꯥꯔ ꯄꯤꯔꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯉꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯉꯁꯥꯏꯒꯤ CSOꯅꯦꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯀꯥꯎꯟ ꯗꯥꯎꯟ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯤꯁ ꯂꯥꯛꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯇꯥꯈꯤꯅꯤ ꯍꯥꯏꯒꯠꯂꯛꯏꯅꯦꯕꯀꯣ ꯆꯟ ꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯀꯗꯥꯏ ꯑꯩꯈꯣꯏ ꯏꯁꯨꯁꯦ ꯀꯗꯥꯏ ꯌꯧꯒꯦ ꯈꯟꯕꯤꯔꯣꯕ ꯉꯁꯥꯏ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯆꯤꯡꯈꯠꯅꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯀꯥꯏ ꯀꯔꯤ ꯑꯣꯏꯕ ꯅꯠꯇꯦ ꯏꯆꯟ ꯆꯥ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯁꯤꯗ I will be first ꯑꯩ ꯍꯥꯏ겠ꯁꯤꯅꯤꯀꯣ ꯂꯥꯟ ꯌꯥꯎꯗꯕ ꯃꯤꯅ ꯂꯥꯟꯒꯤ ꯀꯩꯅꯣ ꯈꯪꯉꯣꯏ ꯀꯣ ꯑꯋꯥꯕ ꯈꯪꯉꯣꯏ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯌꯥꯎꯗꯕ ꯃꯤꯅ ꯑꯋꯥꯕ ꯈꯪꯉꯣꯏ ꯀꯣ ꯑꯗꯨꯅ ꯈꯪꯗꯅ ꯉꯥꯡꯅꯒꯨꯝꯁꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯏꯍꯩ ꯇꯝꯃꯤꯅꯤ ꯑꯩꯈꯣꯏ ꯌꯦꯡꯉꯤꯅꯤ ꯈꯪꯉꯤꯅꯤ ꯑꯩꯈꯣꯏꯁꯨ ꯎꯔꯤꯅꯤ ꯇꯧꯕꯇꯕꯨ ꯏꯍꯩꯒꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯤꯈꯣꯏꯅ ꯃꯤ ꯀꯔꯤ ꯄꯣꯊꯥꯏꯅꯕꯅꯤ ꯑꯩꯈꯣꯏ ꯂꯩꯅꯔꯤꯁꯤꯀꯣ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯗꯨ ꯈꯟꯗꯦ ꯁꯥꯟꯗ ꯃꯗꯨꯗꯩꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯩꯒꯅꯤ ꯀꯣ ꯑꯄꯦꯟꯗꯕ ꯈꯔ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗ ꯄꯥꯟꯕ MLA ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯟꯕ MLA ꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕ MLAꯁꯤꯡꯁꯤꯗꯤ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯐꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯕꯥꯏꯑꯣꯗꯥꯇꯥ ꯊꯤꯒꯠꯂ ꯌꯦꯡꯉꯁꯤ ꯀꯩꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗ MLA ꯀꯥꯔꯛꯈꯤꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯤꯗꯔ ꯑꯣꯏꯔꯛꯈꯤꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡꯗꯨꯅ ꯊꯝꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯃꯆꯨꯝ ꯆꯥꯕ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯃꯥꯟꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯂꯥꯏꯐꯁꯤ ꯍꯥꯏꯔ ꯇꯥꯕ ꯁꯤꯡꯒꯦꯅ ꯁꯤꯗꯤ ꯀꯩꯅꯣ ꯑꯗꯣ ꯃꯆꯨꯝ ꯆꯥꯕ ꯈꯔꯅ ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯒꯣꯜ ꯑꯗꯨꯁꯨ ꯑꯗꯨ ꯂꯩꯕꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯑꯗꯣ ꯏꯁꯨꯗ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯏꯆꯟ ꯆꯥꯔ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯃꯣꯏ CM ꯁꯤꯟꯒꯦꯔꯥ ꯁꯤꯜꯂꯣꯏꯔꯥ ꯉꯥꯡꯅꯒꯦꯔꯥ ꯉꯥꯡꯅꯔꯤꯕ ꯃꯅꯨꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯋꯥꯔꯐꯦꯌꯔꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣꯀꯣ ꯃꯣꯏꯅ ꯐꯖꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯍꯦꯜꯂꯤꯈꯩ ꯃꯣꯏꯒꯤ ꯑꯃꯣꯠꯄꯗꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯡꯉ ꯇꯥꯔꯤꯕ ꯂꯥꯟꯗꯤ ꯂꯣꯏꯁꯜꯂꯨ ꯍꯥꯏꯕꯅꯤ ꯂꯣꯏꯁꯜꯂꯨ ꯄꯤꯁ ꯄꯣꯔꯛꯎ ꯂꯣꯏꯁꯜꯂꯨ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯅꯣꯔꯃꯦꯜꯁꯤꯗ ꯂꯥꯛꯍꯜꯂꯨ ꯏꯪ ꯇꯞꯄ ꯂꯥꯛꯍꯜꯂꯨ ꯃꯅꯤꯄꯨꯔ ꯀꯜꯂꯨ ꯍꯥꯏꯕꯅꯤ ꯈꯔ ꯄꯣꯠꯁꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯩꯗ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯈꯔ ꯑꯩꯈꯣꯏꯅ ꯁꯖꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯑꯗꯥ ꯊꯤꯔꯛꯏ ꯄꯣꯠꯁꯤꯡꯒꯤ ꯁꯥꯟꯗ ꯒꯣꯟ ꯃꯣꯏ ꯃꯁꯦꯟ ꯗꯣꯔꯤ ꯍꯨꯔꯥꯟ ꯍꯥꯏꯗꯣꯛꯅꯒꯦꯔꯥ ꯕꯣꯔꯥ ꯍꯨꯔꯥꯟ ꯍꯥꯏꯗꯣꯛꯅꯒꯦꯔꯥ ꯃꯀꯣꯛ ꯇꯞꯄꯤ ꯄꯛꯅꯒꯦꯔꯥ ꯃꯣꯏ ꯇꯧꯗꯕꯁꯨ ꯃꯣꯏ ꯑꯄꯥꯝꯕꯅꯤ ꯇꯧꯕꯗꯕꯨ ꯃꯤꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯨ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯏꯁꯨ ꯗꯦꯠ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ITLF ꯀꯣꯇꯨ ꯋꯥꯔꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯖꯥꯁꯤ ꯌꯦꯡ ꯈꯪꯉꯤ ꯀꯣ ꯁꯦꯟꯇꯔꯗ ꯁꯥꯟꯅꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ PR ꯊꯝꯃꯒ ꯍꯦꯛꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯗꯕꯁꯨ ꯂꯩꯇꯦꯀꯣ PR ꯊꯝꯃꯒ ꯍꯥꯠꯅꯤ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯄꯔꯦꯡ ꯂꯦꯡꯉꯒ ꯁꯃꯨ ꯈꯣꯡ ꯂꯩꯔꯁꯤ ꯀꯩꯅꯣ ꯃꯣꯏ ꯂꯩꯔꯤ ꯁꯦꯟꯇꯔꯒꯤ ꯑꯥꯔꯃꯤ ꯂꯥꯟꯅ ꯍꯥꯠꯁꯨ ꯀꯩꯅꯣ ꯁꯥꯟꯅ ꯌꯥꯒꯗ꯭ꯔꯅꯦ ꯀꯣꯏꯁꯟ ꯍꯪꯖꯒꯦꯕꯀꯣ ꯑꯗꯨꯅ ꯏꯁꯨꯗ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏꯗꯕ ꯃꯊꯧꯅꯥ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯂꯤꯗꯔ ꯈꯔ ꯃꯊꯧ ꯇꯥꯔꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯗꯨꯅ ꯃꯤ ꯁꯤꯜꯂꯨ ꯃꯥ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯍꯨꯠꯇ ꯇꯧꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯇꯨꯑꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒ ꯆꯠꯃꯤꯟꯅꯔꯅꯤ ꯀꯣ ꯈꯨꯟ ꯂꯥꯛꯄ ꯌꯥꯎꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯉꯝꯕ ꯂꯤꯗꯔ ꯈꯔ ꯊꯣꯛꯄꯤꯔꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯤꯁ ꯋꯥꯔꯛ ꯇꯧꯅꯤ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ